Kritika mana fonda wari kanna tawringai tanja adudan magi kagi thongdunam khaiduna manungda nupa khara changsillakhibadu pakhana lau khongduna tawbada ngasaidagi wari shanaduna leiraba Remsen manasu takhibani Remsen na fondagi Kritika bu kaurakpagi khonjel aduda nupa ama changsillaga laimaida taduna leiriba nupi magi fondu paikhatuna haikibani nangi nupi se pamlagadi laubala live location tharake haiduna adubu wa amata haiba nangdringai phone du dinu paduna kakhibana hali Remsen du tofam khangda hamung du koi chatuna le masadu ka hena phaba sunatri adubu mangonda hojik leiriba option se Kritika bu kanba or masagi phibam gi khanjaraga khangsinada usinada sana leithokpa ani sigi manungdani mana hojik leiriba adubu laibak thiba haigadra Kritika bu miyoi kharana magi rumdagi pharaga pukhibagi mawang aduda mahak tumina leithokpa ngamde tasengna manamakna tahauba uhaudaba oiragadi kaisu khalloidaba adubu manamakna tahauba khangba maramna mahak tumina leithokpa ngamdabani upai leite mana ngamlai khanbana pamhaiba magi mateng launaba hotnare koldo hanjin tawi adubu koldo di paikhalakde Remsen phamlambadagi haugatuna magi firol sechelingai tanja aduda pamhaiba magi kolai thunamak paikhale Hello pamhaiba nangu jikai legi lambida kaidore Kritika palakpaduda wadu mana oina phathale adoinu bido palakanu kaidorage nati aina isamda taw ma hauji kanaguma miyoi kharage khutalai adu kaidok sebanu pamhaiba Tindo mukta munna yotharaga wakhalamda munna taw mamang thakdana dro magi maramgi nang sining chita hingokhibado adu nang kaigi khangdrin nangna do koina hospital gi beta ta aduna leiba matamda nomata laktrag hojana karigi magi mating aisu khang adubu nang hojik suma bu nungshi natra pharini kaigama Kritika na nang bo hanna balang thakpoiramaga na kamdo Khandaba sayadabani mamang thakta thokhiba thawdokaduna pamhaibana Kritika bu thajaba ngamdabani panuidunasu madu migi kutta leirabani magi punsido adumna suluhin krase hairiba parichalo nangi pamutaw Remsen no phone phatkakhi pamhaiba sor sangna honthai kaigin mana sugam wakhal yaudriba marupni magi awaba taraba matamda mateng tawrakhiba Siba kidaba magi marupni machinda khajik nganglubagi wani thamoi adudadi hek inthokduna thambadi ngamde masu Remsen na leiriba mafam adugi location du track tawduna lai Thado kaigina noina sumaina ngonda tawrisi aiba thado Kritika do amamba ka amada pusilai mamai mame noina khamjillaga pulliba mamai se thado Kritika gi pullibadu thado maseng marang mangda lepliba nupa ahum mari aduda yengai Nai kana kaigin aibu mafam asida purakliba nupa amana munna yeng ai khangbra Kritika nupa aduda yengi oh nakhoi ngasi so hoini mani ngasi so khoi nang bu phari nai ngodagi pami se kai nai na haiba thabu khuding mak ai loina tawkre loikre hanjin aina khoiga punba pamtre noidagi lapna laikhrage aina ai hanjin haikrabadu ngasi so hojik so makhaige ai noiga loina ba pamtre pamde khangagadi karige khoida hanjin nangna singnari kaigi singnari ban nupi yamu oiragadi tumina laithoba kaido kaigino adu kemna oda basari noina haina edu kai hayo adu kai chalage police thado noina haibo aigi imai pa hingli haina haijinaraga ai bukula oina sisinakhiba ai haujikti khudima khangli adu nei haujikti nakhoina haiba mate yar noi nei bu hat ke hairba swal ai noi ki wado putsigi yar kaigin nangna do kemna nam kalidi nangu mamulotion ki badi kaisumnet nangna karigi pam haibada pau piraga Remsen ki rescue do holiban sinangi narana dabra oh adu gira aigi iral hairise adu de aina nate noina tawjaban hojikti makhoina ibulana laukri thabak khudi
ꯑꯩꯅꯅꯤ ꯍꯥꯏꯅ ꯃꯣꯏꯅ ꯈꯟꯗꯨꯅ ꯂꯩꯔꯕꯅꯤ ꯅꯣꯡꯃꯗ ꯏꯆꯦꯟꯁꯤꯅ ꯅꯪ ꯀꯔꯤ ꯇꯧꯏ ꯅꯥꯕ ꯐꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯐꯥꯎꯕ ꯐꯪꯈꯤꯗꯕꯅꯤ ꯁꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯡꯗ ꯑꯩꯅ ꯊꯨꯔꯨꯕꯗꯒꯤ ꯉꯁꯤꯗꯤ ꯈꯨꯗꯤꯡꯃꯛ ꯑꯩ ꯅꯈꯣꯏꯕꯨ ꯍꯪꯒꯣꯏ ꯅꯈꯣꯏꯕꯨ ꯇꯨꯀꯠꯆꯔꯕꯅꯤ ꯔꯤꯝꯁꯟ ꯀꯧ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯀꯅꯤ ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯂꯣꯏ ꯅꯨꯄꯥꯗꯨꯅ ꯀ꯭ꯔꯤꯇꯤꯀꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯁꯤ ꯐꯥꯎꯕ ꯑꯗꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯜꯂꯤꯗꯨ ꯀꯩꯒꯤꯅꯣ ꯇꯟꯖꯥꯗꯨꯗ ꯑꯉꯥꯡ ꯑꯃ ꯀꯟꯅ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ ꯌꯥꯝꯕ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯄ ꯍꯧꯔꯦ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯏꯪꯒꯤꯠ ꯇꯧꯔꯒ ꯀ꯭ꯔꯤꯇꯤꯀꯥꯕꯨ ꯄꯨꯁꯤꯟꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯤ ꯃꯆꯤꯟꯗꯣ ꯑꯃꯨꯛ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯃꯃꯥꯏꯗꯨꯁꯨ ꯐꯤꯗꯨꯅ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯤ ꯔꯦꯝꯁꯟꯗꯨ ꯄ꯭ꯔꯞ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯅꯥꯀꯜꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯆꯦꯟꯊꯣꯔꯛꯇꯨꯅ ꯔꯦꯝꯁꯟꯕꯨ ꯀꯥꯎꯊꯔꯛꯏ ꯉꯥꯏꯍꯥꯛꯇꯤ ꯂꯩꯃꯥꯏꯗꯨꯗ ꯇꯥꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯍꯧꯒꯠꯂꯒ ꯃꯤ ꯑꯗꯨꯒ ꯐꯨꯅꯕ ꯍꯧꯔꯛꯏ ꯇꯟꯖꯥꯗꯨꯗ ꯔꯦꯝꯁꯟꯒ ꯇꯨꯡ ꯃꯥꯡꯂꯥꯛꯃꯤꯟꯅꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯏ ꯀ꯭ꯔꯤꯇꯤꯀꯥꯕꯨ ꯁꯤꯔꯁꯅꯨ ꯃꯇꯥꯒꯨꯝ ꯃꯀꯣꯛ ꯑꯗꯨꯗ ꯑꯀꯟꯕ ꯄꯣꯠ ꯑꯃꯅ ꯀꯟꯅ ꯊꯣꯝꯗꯠꯂꯤ ꯃꯤ ꯆꯦꯟꯈꯠꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯄ꯭ꯔꯞ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯦꯟꯊꯣꯛꯇꯨꯅ ꯊꯣꯛꯈꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗꯨꯕꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯐꯨꯗꯠꯂꯝꯂꯕ ꯃꯇꯨꯡ ꯀꯥ ꯈꯨꯗꯤꯡ ꯆꯪꯂꯒ ꯀ꯭ꯔꯤꯇꯤꯀꯥꯕꯨ ꯊꯤꯔꯛꯏ ꯑꯃꯝꯕ ꯀꯥꯁꯤꯡꯗꯨꯒꯤ ꯊꯣꯡꯗꯨ ꯊꯤꯗꯨꯅ ꯂꯥꯛꯄꯅꯤ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯔꯦꯝꯁꯟ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯌꯥꯝ ꯃꯊꯥ ꯁꯥꯅ ꯂꯦꯞꯇꯨꯅ ꯂꯩ ꯔꯦꯝꯁꯟ ꯀꯝꯗꯧꯅꯤ ꯃꯣꯏ ꯑꯍꯨꯝ ꯑꯃꯗꯤ ꯆꯦꯟꯈ꯭ꯔꯦ ꯐꯔꯦ ꯃꯣꯏꯅ ꯃꯣꯏ ꯑꯣꯏꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯀ꯭ꯔꯤꯇꯤꯀꯥꯕꯨ ꯊꯤꯌꯨ ꯅꯣꯏꯒ ꯁꯣꯝꯗ ꯆꯠꯂꯨ ꯑꯩ ꯁꯣꯝꯗ ꯂꯥꯛꯀꯦ ꯈꯣꯡꯗꯨ ꯊꯥꯡꯒꯦ ꯇꯧꯕꯒ ꯌꯥꯝ ꯋꯥꯅ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯑꯃ ꯊꯪꯅꯕ ꯀꯥ ꯑꯗꯣꯝꯗꯒꯤ ꯇꯥꯔꯛꯏ ꯌꯥꯝ ꯊꯨꯅ ꯔꯦꯝꯁꯟ ꯊꯣꯡꯗꯨ ꯀꯧꯈꯥꯏ ꯆꯦꯟꯁꯤꯜꯂꯛꯏ ꯀ꯭ꯔꯤꯇꯤꯀꯥꯗꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯔꯗꯨ ꯊꯕꯦꯠ ꯍꯣꯜꯂꯤ ꯃꯀꯣꯛꯇꯨꯁꯨ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯀ꯭ꯔꯤꯇꯤ ꯁꯤ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ ꯄꯝꯈꯠꯇꯨꯅ ꯌꯥꯝ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈꯠꯂꯛꯏ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯝ ꯊꯨꯅ ꯏꯃꯔꯖꯦꯟꯁꯤ ꯔꯨꯝꯗ ꯏꯟꯁꯤꯟꯈꯤ ꯗꯣꯛꯇꯔ ꯃꯔꯤ ꯔꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯅꯣꯏ ꯐꯖꯅ ꯂꯩꯃꯤꯟꯅꯔꯣ ꯅꯥꯀꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯄꯨꯔꯦꯜꯅ ꯍꯥꯏꯔꯛꯄꯅꯤ ꯔꯦꯝꯁꯟ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯑꯍꯤꯡꯗꯨꯃꯗꯤ ꯀ꯭ꯔꯤꯇꯤꯀꯥꯁꯨ ICUꯗ ꯂꯩ ꯂꯥꯏꯕꯛ ꯆꯥꯡꯌꯦꯡꯁꯤ ꯍꯥꯏꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯥꯝꯍꯩꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯄꯥꯒꯤ ꯃꯥꯡꯗ ꯊꯥꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯄꯥꯏꯔꯤꯕ ꯐꯣꯇꯣ ꯑꯗꯨ ꯐꯠ ꯊꯝꯃꯤ ꯔꯇꯟ ꯃꯆꯥꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯉꯛꯅ ꯐꯣꯇꯣ ꯑꯗꯨꯗ ꯌꯦꯡꯉꯤ ꯕꯕꯥ ꯅꯆꯥ ꯉꯁꯤꯗꯤ ꯕꯕꯥꯗꯨ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯒꯦ ꯔꯇꯟꯗꯣ ꯐꯣꯇꯣ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯐꯣꯇꯣꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯁꯤ ꯀꯅꯥꯅꯣ ꯆꯍꯤ ꯀꯌꯥ ꯃꯇꯝ ꯀꯌꯥꯒꯤ ꯋꯥꯔꯤꯅꯤ ꯏꯔꯣꯜ ꯅꯨꯡꯗ ꯂꯨꯞꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯅꯤꯡꯁꯤꯡꯕ ꯄꯥꯝꯗ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯋꯥꯔꯤꯅꯤ ꯈꯨꯝꯕꯤꯌꯨ ꯕꯕꯥ ꯅꯆꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯉꯁꯤꯗꯤ ꯅꯆꯥꯗ ꯄꯤꯕꯤꯔꯣ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯏꯄꯥꯗ ꯍꯪꯂꯤꯕ ꯋꯥꯍꯪꯁꯦ ꯕꯕꯥ ꯑꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯂꯣꯠꯂꯤꯕ ꯋꯥꯔꯤꯗꯣ ꯁꯦꯡꯅ ꯉꯁꯤꯗꯤ ꯅꯆꯥꯗ ꯂꯤꯌꯨ ꯔꯇꯟ ꯎꯞꯂꯤꯕ ꯁ꯭ꯄꯦꯛꯇꯨ ꯇꯞꯅ ꯂꯧꯊꯣꯛꯇꯨꯅ ꯍꯧꯒꯠꯂꯤ ꯅꯪꯅ ꯁꯤꯒꯤ ꯋꯥꯁꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯏꯄꯥꯗ ꯍꯧꯗꯣꯔꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯀꯨꯏꯔꯦ ꯏꯄꯥꯅ ꯅꯤꯡꯁꯤꯡꯂꯨꯗꯕ ꯑꯃꯨꯛ ꯍꯟꯅꯁꯨ ꯅꯤꯡꯁꯤꯡꯕ ꯄꯥꯝꯗꯕ ꯋꯥꯔꯤꯅꯤ ꯉꯁꯤ ꯅꯪꯅ ꯏꯄꯥꯒꯤ ꯏꯐꯝꯗ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤ ꯕꯕꯥ ꯑꯁꯦꯡꯕ ꯆꯨꯝꯕꯒꯤꯗꯃꯛꯇꯗꯤ ꯊꯋꯥꯏꯁꯦ ꯊꯥꯕꯗ ꯀꯩꯁꯨ ꯄꯥꯝꯃꯨꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯆꯨꯝ ꯆꯨꯝꯅ ꯑꯔꯥꯟꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯃꯥ ꯑꯃꯒꯤ ꯊꯃꯣꯏꯗ ꯑꯩꯕꯨ ꯌꯦꯛꯅ ꯃꯤꯠꯌꯦꯡ ꯌꯦꯡꯈꯤꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯕꯤꯌꯨ ꯕꯕꯥ ꯀꯅꯥꯅꯣ ꯐꯣꯇꯣꯗꯨꯗ ꯌꯥꯎꯔꯤꯕꯗꯣ ꯔꯇꯟ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯛꯏ ꯐꯔꯦ ꯏꯆꯥꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯏꯄꯥ ꯍꯥꯏꯔꯒꯦ ꯐꯣꯇꯣ ꯑꯗꯨꯗ ꯌꯥꯎꯔꯤꯕꯗꯣ ꯑꯩꯒꯤ ꯃꯔꯨꯞ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯜꯗ ꯂꯩꯔꯤꯕꯁꯤꯅ ꯁꯨꯔꯆꯟꯗ꯭ꯔ ꯀꯧꯏ ꯑꯗꯨꯒ ꯑꯣꯏ ꯊꯪꯕ ꯅꯥꯀꯜꯗ ꯂꯩꯔꯤꯕꯁꯤꯅ ꯅꯣꯡꯌꯥꯏ ꯀꯧꯏ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯔꯨꯞ ꯁꯥꯟꯅꯗꯨꯅ ꯂꯥꯛꯈꯤ ꯅꯣꯡꯌꯥꯏ ꯃꯁꯥꯒꯤ ꯑꯣꯏꯅ ꯍꯣꯠꯅꯕ ꯀꯟꯕ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯈꯨꯠ ꯃꯁꯥ ꯌꯥꯝꯅ ꯍꯩ ꯑꯗꯨꯒ ꯁꯨꯔꯆꯟꯗ꯭ꯔꯕꯨꯅ ꯀ꯭ꯂꯥꯁ ꯈꯨꯗꯤꯡ ꯑꯣꯖꯥꯅ ꯉꯥꯡꯕ ꯐꯨꯕꯒꯤ ꯁꯔꯨꯛꯇꯨ ꯍꯤꯔꯝ ꯈꯨꯗꯤꯡ ꯑꯩꯒ ꯅꯣꯡꯌꯥꯏꯒꯅ ꯁꯨꯔꯆꯟꯗ꯭ꯔꯗꯒꯤ ꯍꯦꯟꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤ
ꯑꯩꯈꯣꯏꯅ 12 ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯅ ꯂꯣ ꯀꯣꯂꯦꯖꯇ ꯑꯦꯗꯃꯤꯁꯟ ꯇꯧꯈꯤ ꯑꯗꯨꯒ ꯅꯣꯡꯌꯥꯏꯕꯨꯅ ꯃꯄꯥꯟꯂꯣꯝꯗ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯕ ꯆꯪꯈꯤ ꯑꯗꯨꯒ ꯅꯣꯡꯌꯥꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯗꯕꯗꯒꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕꯗꯨ ꯇꯝꯗꯕꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯄꯥꯝꯕꯗꯨ ꯑꯣꯏꯅ ꯃꯈꯥ ꯇꯝꯊꯕ ꯇꯥꯈꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯄꯥꯝꯕꯗ ꯃꯍꯥꯛ ꯁꯤꯚꯤꯜ ꯁꯔꯚꯤꯁ ꯑꯦꯛꯖꯥꯝ ꯊꯥꯈꯤ ꯑꯗꯨꯝꯁꯨ ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯇꯝꯗꯨꯒꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯦꯁ.ꯄꯤ. ꯑꯣꯏꯅ ꯂꯩꯈꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯁꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯅꯧꯅ ꯄꯨꯟꯈꯤ ꯑꯩꯁꯨ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗꯤ ꯌꯥꯝꯅ ꯄꯥꯝꯖꯔꯛꯈꯤ ꯑꯩ ꯑꯍꯥꯟꯕ ꯑꯣꯏꯅ 1996ꯗꯒꯤ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯃꯆꯥ ꯇꯧꯕ ꯍꯧꯔꯛꯈꯤ ꯅꯣꯡꯌꯥꯏꯅ ꯃꯈꯨꯠ ꯃꯁꯥ ꯍꯩꯕ ꯋꯥꯈꯜ ꯂꯩꯕꯅ ꯃꯥꯅ ꯁꯣꯐ꯭ꯇꯋꯦꯌꯔ ꯑꯃꯈꯛ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯨꯊꯣꯛꯈꯤ ꯃꯗꯨꯕꯨ ꯃꯄꯥꯟ ꯂꯝꯒꯤ ꯀꯝꯄꯦꯅꯤ ꯑꯃꯗ ꯌꯣꯟꯈꯤ ꯃꯗꯨꯗꯒꯤ ꯑꯐꯥꯎꯕ ꯀꯝꯄꯦꯅꯤꯁꯤꯡꯅ ꯄꯥꯔꯠꯅꯔꯁꯤꯞ ꯑꯣꯏꯅꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯛꯈꯤ ꯅꯣꯡꯌꯥꯏꯁꯨ ꯀꯝꯄꯦꯅꯤ ꯑꯐꯥꯎꯕꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯃꯆꯥ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯣꯠꯅꯖꯃꯟꯅ ꯃꯥꯅ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯗꯤꯚꯥꯏꯁ ꯑꯃ ꯁꯥꯕ ꯉꯝꯈꯤ ꯃꯥꯒꯤ ꯗꯤꯚꯥꯏꯁ ꯑꯗꯨ ꯑꯇꯣꯞꯄ ꯐꯥꯎꯔꯕ ꯀꯝꯄꯦꯅꯤ ꯀꯌꯥꯅꯁꯨ ꯄꯥꯝꯅꯈꯤ ꯆꯥꯎꯈꯠꯄꯗ ꯈꯝ ꯊꯦꯡꯂꯕ ꯑꯃꯦꯔꯤꯀꯥꯅ ꯐꯥꯎꯕ ꯃꯥꯒꯤ ꯗꯤꯚꯥꯏꯁ ꯑꯗꯨ ꯑꯦꯄ꯭ꯔꯨꯚ ꯇꯧꯈꯤ ꯁꯥꯊꯤꯅ ꯄꯥꯝꯅꯈꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯁꯤꯟꯅꯔꯒ ꯌꯥꯝꯅ ꯀꯥꯟꯅꯒꯗꯧꯕ ꯑꯦꯗꯚꯥꯟꯁ ꯌꯥꯝꯅ ꯑꯣꯏꯕ ꯁꯣꯐ꯭ꯇꯋꯦꯌꯔ ꯑꯃ ꯁꯦꯝꯕ ꯇꯥꯈꯤ ꯑꯗꯨꯒꯤ ꯁꯣꯐ꯭ꯇꯋꯦꯌꯔ ꯑꯗꯨꯕꯨ ꯌꯣꯜꯂꯕꯗ ꯀꯔꯣꯔꯒꯤ ꯃꯄꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯁꯨꯔꯆꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯗꯤ ꯃꯇꯝꯗꯨꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗꯦ ꯁꯤꯁꯇꯦꯝ ꯑꯗꯨꯒꯤ ꯄꯥꯁꯋꯥꯔꯗꯇꯤ ꯅꯣꯡꯌꯥꯏ ꯃꯊꯟꯇꯅ ꯈꯪ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯁꯨꯔꯆꯟꯗ꯭ꯔ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯌꯥꯏ ꯑꯍꯜ ꯂꯃꯟꯅ ꯁꯤꯜꯂꯒ ꯃꯍꯥꯛ ꯅꯨꯄꯤ ꯊꯤꯈꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯈꯤ ꯃꯇꯝꯗꯨ ꯅꯪꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯆꯍꯤ 5 ꯈꯛꯇ ꯁꯨꯔꯝꯈꯤ ꯅꯣꯡꯃ ꯅꯣꯡꯌꯥꯏꯗꯨ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯂꯧꯇꯨꯅꯗꯨꯅ ꯁꯨꯔꯆꯟꯗ꯭ꯔꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯈꯤ ꯃꯁꯥ ꯀꯟꯖꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤ ꯅꯣꯡꯃ ꯑꯩꯒꯤ ꯏꯐꯝꯗ ꯅꯣꯡꯌꯥꯏꯒꯤ ꯂꯣꯏꯅꯕꯤ ꯊꯣꯏꯕꯤꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯀꯅꯥ ꯈꯪꯍꯟꯗꯅ ꯍꯥꯏꯅ ꯄꯦꯟ ꯗ꯭ꯔꯥꯏꯚ ꯑꯃ ꯁꯤꯟꯅꯔꯝꯃꯤ ꯃꯔꯝꯗꯤ ꯍꯩꯔꯝꯗꯦ ꯕꯕꯥ ꯃꯈꯥꯗꯤ ꯔꯇꯟ ꯃꯅꯨꯡꯗ ꯆꯪꯈꯤꯗꯨꯅ ꯃꯈꯨꯠꯇ ꯄꯦꯟ ꯗ꯭ꯔꯥꯏꯚ ꯑꯃꯕꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯑꯁꯥꯎꯕꯅ ꯇꯨꯝꯃꯥꯡ ꯌꯦꯡꯈꯤꯗꯦ ꯃꯔꯨꯞ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯗꯕ ꯁꯨꯔꯆꯟꯗ꯭ꯔꯅ ꯑꯩꯕꯨꯁꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯈꯤ ꯑꯗꯨꯕꯨ ꯁꯣꯏꯕꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯨꯛꯅꯕꯗ ꯁꯨꯔꯆꯟꯗ꯭ꯔ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯈꯤ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯀꯣꯔꯠꯇ ꯊꯕꯛ ꯇꯧꯏ ꯑꯗꯨꯅ ꯑꯩꯕꯨ ꯂꯥꯟꯗꯦ ꯈꯪꯕ ꯃꯤꯑꯣꯏꯁꯤꯡ ꯑꯩꯒꯤ ꯀꯦꯁ ꯑꯗꯨ ꯑꯉꯥꯡ ꯑꯃꯅ ꯄꯥꯏꯈꯤꯕꯅꯤ ꯕꯕꯥ ꯁꯨꯔꯆꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯃꯆꯥ ꯑꯃꯗ ꯂꯩꯇꯕ꯭ꯔꯥ ꯂꯩ ꯅꯣꯡꯃꯁꯨ ꯑꯩꯒ ꯊꯦꯡꯅꯈ꯭ꯔꯦ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯩꯉꯣꯟꯗ ꯁꯥꯔꯛꯈꯤ ꯃꯄꯥ ꯃꯔꯥ ꯂꯩꯕꯒꯤ ꯂꯥꯏꯅ ꯋꯥꯔꯛꯄꯅꯤ ꯍꯥꯏꯅ ꯃꯁꯥꯅ ꯈꯪꯖꯩ ꯑꯉꯥꯡꯗꯨꯗꯤ ꯌꯥꯝ ꯐꯩꯗ ꯃꯄꯥꯗꯨꯒꯗꯤ ꯃꯥꯟꯅꯗꯦ ꯕꯕꯥ ꯃꯆꯥꯗꯨ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯀꯗꯥꯏꯗꯒꯤꯅꯣ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯉꯁꯤ ꯅꯪꯅ ꯏꯄꯥꯗ ꯍꯪꯂꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯣꯏꯕꯅꯤ ꯅꯨꯄꯥꯅꯤ ꯃꯇꯣꯝꯇꯅꯤ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯐꯣꯇꯣꯕꯨ ꯌꯥꯎꯔꯝꯒꯅꯤꯅꯦ ꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯣꯟꯗꯣ ꯍꯥꯡꯂꯒ ꯒꯦꯂꯔꯤꯗ ꯆꯪꯂꯒ ꯐꯣꯇꯣꯁꯤꯡꯗꯨ ꯃꯊꯪ ꯌꯦꯡꯉꯤ ꯇꯨ ꯁꯤꯗ ꯂꯩ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯃꯤꯡꯅ ꯊꯧꯖꯥꯜ ꯀꯧꯕꯅꯤ ꯌꯥꯝ ꯐꯈ꯭ꯔꯕ ꯑꯉꯥꯡꯅꯤꯗ ꯄꯥꯝꯍꯩꯕ ꯐꯣꯇꯣ ꯑꯗꯨ ꯎꯕꯗ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯏ ꯐꯣꯇꯣ ꯑꯗꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯪꯒꯤ ꯂꯦꯡꯒꯥꯕꯨ ꯑꯣꯏꯅꯤꯗ ꯁꯤꯖꯗ ꯗꯣꯛꯇꯔ ꯑꯣꯏ ꯍꯥꯏꯅꯁꯨ ꯇꯥꯏ ꯀꯨꯏꯔꯦ ꯎꯈꯤꯗꯕ ꯄꯥꯝꯍꯩꯕ ꯃꯥꯗꯤ ꯁꯣꯛ ꯆꯠꯈ꯭ꯔꯦ ꯃꯄꯥꯅ ꯎꯠꯂꯛꯂꯤꯕ ꯐꯣꯇꯣ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯅꯤꯡꯁꯤꯡꯂꯛꯏ ꯊꯥꯗꯣꯏꯅ ꯍꯥꯏꯈꯤꯕꯗꯨ ꯇꯥꯔꯛꯏ ꯅꯥꯞꯄꯗ ꯍꯟꯖꯤꯟ ꯁꯥꯔꯅ ꯍꯩꯔꯛꯂꯕꯅꯤ ꯅꯣꯏꯒꯤ ꯕꯕꯥꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯍꯥꯠꯄꯅꯤ ꯆꯠꯂꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯅꯄꯥꯅ ꯆꯥꯅ ꯑꯩꯈꯣꯏꯗ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯕꯕꯥ ꯍꯥꯠꯄꯗꯨ ꯐꯥꯎꯕ ꯄꯦꯟꯗ꯭ꯔꯗꯅ ꯏꯃꯥꯁꯨ ꯑꯃꯨꯛ ꯍꯥꯠꯄ ꯉꯝꯕ ꯅꯣꯏ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏ ꯂꯣꯏꯅ ꯄꯦꯜꯂꯣ ꯑꯩꯅ ꯋꯥꯔꯤꯕ ꯆꯥꯛꯂꯤꯕ ꯃꯌꯥꯝꯁꯦ ꯎꯔꯒ ꯅꯣꯏ ꯂꯣꯏꯅ ꯄꯦꯜꯂꯣ ꯄꯥꯝꯍꯩꯕ ꯃꯆꯥꯗꯨ ꯄꯥꯈꯠꯄ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯏ ꯇꯍꯥ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯍꯪ ꯇꯧꯏ ꯕꯕꯥ ꯇꯁꯦꯡꯅꯃꯛꯀꯤ ꯃꯍꯥꯛꯁꯤ ꯕꯕꯥꯒꯤ ꯃꯔꯨꯞꯇꯨꯒꯤ ꯃꯆꯥꯔ ꯍꯩꯃꯥ ꯃꯥꯅꯤꯅꯦ ꯅꯪꯕꯣ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯅ ꯉꯁꯤ ꯏꯄꯥꯗ ꯋꯥꯍꯪ ꯖꯥꯠ ꯃꯌꯥꯝ ꯑꯃ ꯍꯪꯉꯤꯁꯤꯕꯣ ꯄꯥꯝꯍꯩꯕ ꯃꯄꯥꯗꯒꯤ ꯄꯦꯟ ꯗ꯭ꯔꯥꯏꯚꯇꯨ ꯂꯧꯏ ꯕꯕꯥ ꯁꯤ ꯀꯩꯅꯣ ꯑꯗꯨꯒ ꯁꯣꯐ꯭ꯇꯋꯦꯌꯔꯗꯨꯗꯤ
ꯅꯣꯡꯌꯥꯏꯕꯨ ꯃꯈꯣꯏꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯔꯦꯀꯣꯔꯗ ꯚꯤꯗꯤꯑꯣ ꯚꯣꯏꯁ ꯑꯅꯤꯃꯛꯅꯤ ꯑꯗꯨꯒ ꯁꯣꯐ꯭ꯇꯋꯦꯌꯔꯗꯨꯗꯤ ꯏꯄꯥꯁꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯌꯥꯝ ꯊꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇꯨ ꯂꯧꯔꯨꯔꯒ ꯃꯈꯥꯗ ꯄ꯭ꯔꯞ ꯀꯨꯝꯂꯛꯏ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯄꯦꯟ ꯗ꯭ꯔꯥꯏꯚꯇꯨ ꯂꯦꯞꯇꯣꯞ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯌꯦꯡꯉꯤ ꯃꯗꯨ ꯎꯕꯗ ꯄꯥꯝꯍꯩꯕ ꯍꯧꯖꯤꯛꯇꯤ ꯈꯪꯉꯤ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯤ ꯀꯅꯥꯒꯤ ꯈꯨꯠꯅꯣ ꯍꯥꯏꯕꯗꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯔꯦꯝꯁꯟꯅ ꯀ꯭ꯔꯤꯇꯤꯀꯥꯅ ꯂꯩꯔꯤꯕ ꯐ꯭ꯂꯣꯔ ꯑꯗꯣꯝꯗ ꯀꯥꯈꯠꯂꯛꯄ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯃꯥꯗꯤ ꯑꯩꯒꯤꯅꯤ ꯀꯩꯗꯧꯔꯒꯦ ꯍꯌꯦꯡꯗꯤ ꯅ꯭ꯌꯨꯁꯇ ꯗꯣꯛꯇꯔ ꯊꯥꯗꯣꯏꯗꯨ ꯁꯤꯔꯤꯌꯦ ꯀꯥꯏꯅꯒ ꯌꯥꯎꯔꯛꯄ꯭ꯔꯥ ꯈꯪꯄꯣꯟꯗꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯊꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯊꯥꯗꯣꯏ ꯍꯥꯏꯅ ꯄꯟꯕ ꯑꯃ ꯌꯥꯎꯈꯤꯕꯗꯨꯗ ꯔꯦꯝꯁꯟ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯀꯩꯅꯣ ꯊꯥꯗꯣꯏ ꯍꯥꯏꯁꯤꯕꯨ ꯑꯩꯕꯨ ꯇꯥꯈꯤꯒꯨꯝ ꯇꯧꯔꯦꯗ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯤ ꯍꯣꯏꯅꯤ ꯊꯝꯃꯨ ꯌꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯣꯏꯅꯤ ꯍꯩ ꯄꯨꯡꯁꯤ 9 ꯇꯥꯕꯗ ꯉꯥꯏꯔꯤ ꯆꯥꯟꯁꯅꯤꯁꯦ ꯈꯪꯉꯕ ꯃꯇꯣꯝꯇꯅꯤ ꯃꯦꯝꯗ ꯂꯩꯔꯤꯗꯣ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯒ꯭ꯔꯤꯇꯤꯀꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯥꯀꯜꯗ ꯆꯠꯂꯤꯕ ꯅꯔꯁ ꯑꯅꯤꯗꯨꯅ ꯍꯥꯏꯅꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯇꯥꯍꯧꯏ ꯃꯦꯗꯝ ꯊꯥꯗꯣꯏꯁꯨ ꯍꯌꯦꯡꯗꯒꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯍꯧꯔꯅꯤꯅ ꯍꯥꯏꯕꯅꯤ ꯃꯥꯕꯨ ꯅꯥꯏ ꯍꯥꯏꯕꯗꯣ ꯐꯔꯖꯥꯠꯂꯣ ꯉꯥꯡꯅ ꯆꯠꯈꯤꯕꯅꯤ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝꯗꯨ ꯈꯖꯤꯛꯇꯤ ꯀꯥꯟꯅꯔꯦ ꯏꯈꯪ ꯈꯪꯍꯧꯗ ꯋꯥꯈꯜ ꯑꯃꯁꯨ ꯂꯥꯛꯏ ꯅꯇꯩꯃꯅꯤ ꯅꯇꯩꯃ ꯃꯤꯠꯅ ꯅꯣꯛꯄꯤ ꯃꯁꯝ ꯁꯪꯕꯤ ꯊꯥꯗꯣꯏ ꯀꯧꯕꯅꯤ ꯃꯁꯛꯁꯦ ꯎꯕꯗ ꯀ꯭ꯌꯨꯠ ꯑꯣꯏꯔꯒ ꯅꯨꯡꯁꯤꯗ꯭ꯔꯣ ꯍꯩ ꯅꯃꯤꯠꯀꯗꯣ ꯉꯥꯎꯂꯛꯑꯗꯤ ꯅꯃꯤꯠꯇꯨ ꯀꯣꯠꯂꯦ ꯈꯝ ꯔꯦꯝꯁꯟ ꯋꯥꯈꯜ ꯇꯥꯔꯛꯏ ꯌꯥꯝ ꯊꯨꯅ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯄꯥꯝꯍꯩꯕꯗ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯄꯥꯝꯍꯩꯕ ꯃꯈꯥꯗ ꯄꯨꯟꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯒ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯐꯣꯟꯗꯨꯗꯤ ꯀꯥꯗ ꯀꯟꯅ ꯈꯤꯡꯂꯤ ꯊꯥꯗꯣꯏ ꯊꯪꯅꯕꯒꯤꯗ ꯐꯤ ꯑꯃ ꯂꯧꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯃꯥꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯊꯧꯖꯥꯜꯗꯨ ꯃꯥꯒꯤ ꯃꯥꯡꯈꯣꯜꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯄꯨꯡꯉꯛꯉꯛꯏ ꯊꯥꯗꯣꯏ ꯂꯥꯛꯄ ꯎꯕꯗ ꯅꯣꯛꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯩ ꯆꯠꯂꯣꯏꯅꯣ ꯊꯥꯗꯣꯏꯗꯣ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯅꯨꯄꯤ ꯃꯇꯣꯝꯇ ꯂꯩꯕ ꯌꯨꯝꯅꯤ ꯅꯨꯄꯥꯁꯤꯒ ꯃꯝꯂꯤꯕ ꯃꯔꯛꯀꯁꯤꯗ ꯃꯌꯨꯝꯁꯤꯃꯛꯇꯗ ꯅꯨꯄꯥ ꯑꯃꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯕꯁꯤ ꯐꯖꯕ ꯅꯠꯇꯦ ꯏꯆꯦ ꯑꯃꯒꯤꯗꯒꯤ ꯐꯤ ꯂꯧꯔꯨꯕꯅꯤ ꯁꯔꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯑꯣ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯂꯥꯛꯑꯝꯕꯅꯤ ꯑꯗ ꯁꯨꯝ ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯆꯪꯉꯛꯏꯖꯥꯠꯅꯤ ꯉꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯣ ꯁꯥꯔ ꯑꯩ ꯆꯥ ꯂꯣꯟꯖꯔꯛꯀꯦ ꯂꯣꯜꯂꯨꯔꯅꯨ ꯑꯩꯁꯦ ꯅꯉꯣꯟꯗ ꯋꯥ ꯑꯃꯁꯨ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯊꯥꯗꯣꯏ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯐꯝꯃꯤ ꯁꯨꯝꯗꯧꯕꯅꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯟꯖꯥꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯁꯤꯜꯂꯤ ꯊꯧꯖꯥꯜ ꯐꯣꯟꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯐꯣꯟꯗꯨ ꯄꯥꯏꯗꯕꯤ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈꯤ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯒꯥꯔꯤ ꯃꯆꯨꯗꯨꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯝꯕꯔꯗꯤ ꯊꯥꯔꯝꯗ꯭ꯔꯦ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟꯅ ꯀꯣꯜ ꯂꯥꯛꯏ ꯊꯧꯖꯥꯜ ꯃꯃꯤꯠꯇꯨ ꯊꯥꯗꯣꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯊꯥꯗꯣꯏ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦꯗꯅ ꯈꯅꯥꯎꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯍꯩ ꯁꯥꯔ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯣ ꯊꯥꯗꯣꯏꯅꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯊꯧꯖꯥꯜ ꯃꯉꯣꯟꯗ ꯐꯠꯇꯕꯗꯤ ꯈꯟꯗꯕꯅꯤ ꯑꯗꯨꯕꯨ ꯏꯉꯛꯇꯤ ꯉꯛꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯃꯥꯅ ꯃꯥꯒꯤ ꯍꯦꯛ ꯌꯨꯝꯃꯛꯇ ꯂꯩꯔꯝꯕꯁꯤꯗ ꯁꯣꯝꯗ ꯀꯣꯜ ꯍꯟꯖꯤꯟ ꯇꯧꯔꯛꯏ ꯆꯥꯛꯁꯪꯗ ꯆꯪꯈꯤꯕ ꯃꯃꯥ ꯏꯕꯦꯝꯃ ꯔꯤꯇꯥꯅ ꯍꯥꯏꯔꯛꯄꯅꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯐꯣꯟ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ 3-4ꯔꯛꯇꯤ ꯁꯨꯔꯦ ꯄꯥꯝꯍꯩꯕꯁꯨ ꯀꯥꯈꯠꯂꯛꯇꯨꯅ ꯐꯣꯟꯗꯨꯗ ꯌꯦꯡꯉꯤ ꯔꯦꯝꯁꯟꯒꯤ ꯃꯤꯁꯀꯣꯜ 12 ꯂꯩꯔꯝꯃꯤ ꯃꯤꯁꯀꯣꯜ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯃꯤꯠꯇꯨ ꯁꯨꯏ ꯀꯣꯜꯗꯨ ꯍꯜꯂꯒ ꯑꯃꯨꯛ ꯇꯧꯏ ꯔꯦꯝꯁꯟ ꯁꯥꯎꯅ ꯐꯣꯟꯗꯨ ꯄꯥꯏꯔꯛꯏ ꯃꯤꯅ ꯍꯟꯖꯤꯟ ꯀꯣꯜꯗꯨ ꯇꯧꯔꯦ ꯍꯥꯏꯔꯒꯗꯤ ꯑꯔꯨꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ ꯑꯗꯨ ꯀꯌꯥꯝ ꯊꯧꯑꯣꯏꯗ꯭ꯔꯤꯗꯣ ꯀꯩꯅꯣ ꯍꯥꯏꯗꯧꯗꯨ ꯀꯣꯛ ꯍꯥꯏꯔꯛꯑꯣ ꯉꯁꯥꯏ ꯇꯥꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯄꯥꯝꯍꯩꯕ ꯃꯉꯣꯟꯗ ꯂꯤꯔꯝꯃꯤ ꯑꯩ ꯁꯤꯃꯛꯅ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯅꯨꯄꯥꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯣ ꯊꯥꯗꯣꯏꯗꯤ ꯍꯟꯖꯤꯟ ꯄꯟ ꯃꯇꯣꯝꯇ ꯂꯩꯕ ꯍꯥꯏꯅꯁꯨ ꯍꯥꯏ ꯃꯤꯗꯨ ꯀꯅꯥꯅꯣ ꯅꯨꯄꯥꯗꯨ ꯀꯅꯥꯅೋ ꯍꯥꯏꯕꯅꯤ ꯅꯨꯄꯥꯗꯨ ꯎꯍꯧꯗ꯭ꯔꯦ ꯗꯣꯛꯇꯔꯗꯤ ꯃꯥꯜꯂꯤ ꯃꯈꯣꯜꯗꯨꯁꯨ ꯑꯩ ꯇꯥꯈ꯭ꯔꯒꯨꯝꯗꯤ ꯇꯧꯏ ꯄꯥꯝꯍꯩꯕ ꯃꯃꯤꯠꯇꯨ ꯉꯥꯡꯁꯤꯜꯂꯛꯏ ꯃꯈꯨꯠ ꯈꯨꯇꯨꯝꯗꯨ ꯌꯥꯝ ꯆꯦꯠꯅ ꯇꯥꯁꯤꯜꯂꯤ ꯑꯣ ꯅꯪ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯤ ꯅꯪ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯐꯣꯟꯗꯨ ꯐꯠꯀꯩ ꯍꯜꯂꯣ ꯄꯥꯝꯍꯩꯕ ꯄꯥꯝꯍꯩꯕ ꯌꯥꯝ ꯊꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤ ꯃꯄꯥꯅꯒ ꯋꯥ ꯍꯪꯕ ꯅꯪꯍꯧꯕ ꯖꯥꯠ ꯅꯠꯇꯦ
ꯊꯧꯖꯥꯜ ꯀꯣꯜ ꯂꯥꯛꯂꯤꯕꯗꯨ ꯄꯥꯏꯈꯠꯂꯤ. Hey, kaino nang hanjin hanjin call tawridubo paidi khangagadi. Boss, pamhaiba mayumdagi gari thodukna thokre. Thadoidi aigi khutta lei kaino pamhaiba du laingonda kedawa ngamdeba. Madi aigi oirabani. Hojiksu ai magi yumda lei. Ngaside yumda haloi ko. Boss, yam laina loganu pamhaiba du yam singba mi. Hai ma pamhaiba singdana ai yoba ngamgadro. Mabu kaino maru mana phatloi. Adu oiradi adum seredana. Thadoigi mayumni haipang hek kauthoktuna warido hauna nokna khena sarubani. Adubu gyan tarakpada Thadoigi mayum oiduna leiram. Hey, ai thamati. Mana mutakragadi khuding mari muda tadoi. Phone do thamkibaga mamaidu leithorakpada Thadoina thongjal marumda leptuna leirambadu ubada Thaujal swai lau. Tofam khangda latlat tauna. Thadoi, aigi sing puraw. Kada, ai thangning mana ngaurubani. Jangsila I Thadoi. Adubu makutta pairiba isingdo Thaujalgi mamaida khangai haijik. Aduk chokhatab. Aina aigi sarni hainu respect tawribasidi taibang mi oiramdredara. Thaujal magi asingba saktam olei. Mamaida chotlibadu tapna nanthoi. Thadoi, Kaurakan tukachai. Khudingmak nangi khujin tharang tawaireko. Kay khujin tharang thadoi. Jangsila kan. Nangna haujik sanariba warido ai loina tahurabani. Khudingmak nangna sanam lila oireko. Thoi. Tukachai. Yam thuna mafam ase thadoktori yam thuna chat. Hey, nangna duna khobong na ngangido nadi. Nang sinupini haibasi kaurab. Chat. Aina lei kai set tana ba laudringidana. Nang chat ho. Hojikdi nang sei gi oirabani. Mafam sida nang bukan bina bukan asulai de haiba nang masima khangjel. Nang na tati ngang bi krabani na pamhaibasa nang ginakta mukhana laklar. Nang bukan bi kadawrise hojikdi ai khakta ngairabani. Jangsilakan. Nangna hekta hairaga pangthagadabu Thadoido aidi nate. Mi nataba saram chachatba nangbudi aina lemna tharui. Nangbu soidana aina laman kumgan. Kare, laman naba. Ha. Laman naba nang uzikida. Hey, haibige tajo. Nangna laman kumni haba natro. Adudi haiki. Nangi namadu su aina hat. Nangi namada gari na thomiduna aina thom. Sirasano haibagi matagum aina thom. Aina pukchel chawba saraga hospital hau pukhalak. Adubu atopa aina taba mi amana pukhalamba thoklagadi nama hingjagadawan. Adubu aina sinanaba haidana gari manungda injection hana kapkraban. Sinadro nangna khangningise. Kum nangi lamandu pena kum. Thadoi masado sauningbana sini nani nupini nupani haiba khangdre. Khanghauda Thaujalgi mamaidoda khupakna thai. Makhut khudonggi singlaga. Nang mangna duk minung shilaytab. Nang boyna lemna tharui. Chatke tawi. Adubu Thaujalna tab phai. Thado. Khutsa thado. Thado haibane. Khanghauda na machindo khangmen mense. Nasini yumdugi nakalda lumduna leiramba angangani ahumdu thoglei. Aduga Thadoibu sor laktana chinglaga pugre. Thadoi machin men khibana kaishuk tawba ngamda nupa sing aduna pukhirami. Pamhaibasu thuna lai mana Thadoi hoigi thongalda gari do hek khambaga Thadoina tongliba car aduga thaini. Gari manungdagi urei pamhaiba mana gari khamduna leiribadu. Kauge khale adubu machin men khibana mahak upai leite. Kanna nanthoknabadi hone. Makokta upliba helmet adu lokthokduna mamaidu khajik leithorakbani. Adubu Thadoina tongliba car adugi hingseldu tapna leikhatki. Nupi manadi nupasina uramlani khanna harauna mamittagi mapi sinthai yenglei. Adubu ukhidre nupasinadi nupi mahakbu